ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦꯕ ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯅꯍꯥꯟꯗꯩ ꯑꯃ ꯃꯃꯥꯡꯗꯁꯨ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯀꯪꯍꯟꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯉꯁꯤ ꯁꯦꯝꯖꯒꯦ ꯇꯧꯕꯅꯦ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯃꯄꯨꯟꯗ ꯀꯩꯅꯣ 50-50ꯅꯦꯕꯀꯣ 50-50 ꯑꯗꯣ ꯁꯤꯅ ꯀꯩꯅꯣ ꯄꯤꯌꯦ 200 ꯄꯤꯌꯦꯕꯀꯣ ꯁꯨꯃꯩꯁꯤꯗ ꯆꯅꯤꯒꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯄꯤꯕ ꯃꯄꯨꯟꯗ 50ꯁꯤꯗ 250 ꯄꯤꯌꯦ ꯑꯗꯣ ꯄꯨꯟꯅ ꯌꯣꯡꯆꯥꯛꯁꯤ ꯆꯥꯝꯃꯁꯤ ꯍꯧꯖꯤꯛ ꯀꯪꯍꯟꯕꯩꯗꯣ ꯁꯦꯝꯕ ꯍꯧꯔꯛꯑꯒꯦ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯄꯨꯂꯞ ꯌꯣꯝ ꯂꯨꯝꯃꯤ ꯌꯣꯡꯆꯥꯛꯇꯣ ꯊꯥꯡꯒꯠꯄꯗꯣ ꯋꯥꯏ ꯑꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯍꯥꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯕꯩ ꯈꯦꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯈꯦꯠꯇꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯥꯏꯒꯤ ꯁꯤꯒꯤ ꯃꯁꯤꯡꯒꯥꯡꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯣꯡꯆꯥꯛꯁꯤ ꯀꯋꯥꯏꯗ ꯈꯦꯠꯁꯤ ꯍꯥꯏꯅꯣ ꯃꯅꯨꯡꯗ ꯍꯣꯏ ꯍꯣꯏ ꯌꯣꯡꯆꯥꯛꯁꯤ ꯑꯃ ꯂꯨꯄꯥ 150 ꯄꯤꯕꯁꯦ ꯑꯁꯤꯅ ꯍꯦꯛꯄ ꯀꯨꯏꯗꯕꯩꯔꯥ ꯈꯪꯗꯦꯕ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯈꯦꯠꯄ ꯅꯨꯡꯉꯥꯏꯕ 150 ꯄꯤꯕꯁꯤ ꯃꯣꯏ ꯈꯛꯇ ꯈꯦꯠꯂꯤ ꯌꯣꯡꯆꯥꯛ 12 ꯈꯦꯠꯂꯦ ꯂꯩꯔꯣꯀꯣ ꯊꯥꯡ ꯄꯥꯏꯕꯩ ꯊꯕꯛ ꯈꯦꯠꯂ ꯂꯥꯎꯅ ꯌꯥꯗꯕ ꯀꯛꯄꯗꯤ ꯍꯩꯕ ꯀꯛꯄꯗꯤ ꯑꯩ ꯇꯧꯒꯦ ꯌꯥꯅꯤ ꯅꯪ ꯊꯥꯡ ꯄꯥꯏ ꯌꯥꯔꯣꯏꯌꯦ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯏꯪꯈꯣꯜ ꯆꯠꯀꯥꯟꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯕꯔꯦ ꯁꯦꯔꯥꯖꯦꯝ ꯍꯥꯏꯕ ꯊꯦꯔꯥꯄꯤ ꯇꯧꯐꯝ ꯑꯃ ꯂꯩꯕꯀꯣ ꯆꯠꯇꯣꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯤꯒꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯁꯤꯒꯤ ꯊꯦꯔꯥꯄꯤꯁꯤ ꯍꯥꯟꯅ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯅꯤ ꯁꯦꯔꯥꯖꯦꯝ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤ ꯁꯥꯍꯜꯂꯒ ꯇꯧꯕ ꯊꯦꯔꯥꯄꯤꯅꯦ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯥꯔꯗꯤ ꯑꯥꯗꯁꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣ ꯑꯗꯣ ꯁꯤ ꯑꯅꯥꯕ ꯂꯩꯕ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯠꯄ ꯉꯝꯗꯕ ꯍꯥꯏꯗꯤ ꯈꯣꯡꯒꯨꯝꯕ ꯆꯤꯡꯉꯒ ꯈꯣꯠꯀ ꯄꯦꯔꯥꯂꯥꯏꯁ ꯇꯧꯔ ꯂꯩꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯕꯣꯗꯤ ꯄꯥꯔꯠ ꯑꯃꯗ ꯑꯗꯨꯝ ꯅꯥꯕꯁꯤꯡꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯌꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟꯒꯨꯝꯕ ꯇꯧꯔꯨꯕꯁꯤꯡꯗꯕꯨꯗꯤ ꯌꯣꯠ ꯐꯨꯝꯕꯒꯨꯝꯕꯗꯤ ꯌꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒ ꯐ꯭ꯔꯤꯗꯁꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯦ ꯃꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ
ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯤꯡ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯆꯠꯂꯒ ꯑꯗꯨꯝ ꯍꯪꯉꯁꯨ ꯌꯥꯅꯤ ꯑꯩ ꯍꯣꯔꯦꯟ ꯃꯐꯝꯗꯨꯁꯨ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯀꯛꯆꯤꯡꯗꯅꯤꯀꯣ ꯃꯐꯝꯁꯤꯅ ꯏꯝꯐꯥꯜꯗꯁꯨ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯁꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯕꯨꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯅꯥꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯁꯤ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯑꯃꯧ ꯅꯥꯗ꯭ꯔꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯕ ꯍꯥꯏꯗꯤ ꯀꯣꯟꯅ ꯇꯨꯡꯗ ꯅꯥꯔꯛꯀꯗꯕꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯍꯥꯏꯗꯤ ꯅꯥꯔꯛꯇꯅꯕ ꯀꯜꯍꯧꯅꯕꯩ ꯑꯃꯁꯤꯅꯦꯕ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯍꯣꯏ ꯄ꯭ꯔꯤꯀꯣꯁꯟ ꯑꯣꯏꯕ ꯅꯥꯔꯛꯇꯧꯕꯁꯤꯡꯗꯨꯗꯒꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯇꯥꯕꯅ ꯇꯥꯔꯦ ꯇꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯄꯥꯝ ꯇꯥꯔꯗꯤ ꯑꯗꯨꯝ ꯆꯠꯄꯤꯌꯣ ꯁꯤꯁꯦ ꯑꯗꯨꯝ ꯃꯤ ꯍꯥꯟꯅ ꯃꯃꯥꯡꯆꯠꯄ ꯀꯥꯡꯕꯨꯗꯤ ꯑꯗꯨം ꯅꯥꯕ ꯐꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯌꯥ ꯇꯥꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯎꯠꯆꯔꯛꯀꯦ ꯃꯑꯣꯡꯗꯣ ꯁꯤꯒꯤ ꯑꯥꯗ ꯑꯃ ꯑꯁꯥꯝ ꯑꯣꯏꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯣꯏꯜ ꯄꯝ ꯑꯃ ꯂꯩꯁꯤ ꯑꯁꯤꯒꯤ ꯍꯦꯛ ꯁꯤ ꯅꯥꯀꯟꯁꯤꯗ ꯁꯤ ꯂꯩꯁꯤꯅꯦ आद उसे सेरा जेम हाइसे असिसदने मोइसे फर्स्ट फ्लोर दा लैबने सि मथक उरिसे थोंग अमा आइदा चंगदेनि अदु आई होरेन मनुंगदु यारदि उच्चरके याद्रगना मयाम अदुम पाम तारदि लागा अदुम येंगबिरो काय योरगा बाय तौनो काय योरे ꯊꯦꯔꯥꯄꯤꯁꯤ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯇꯧꯗꯣꯏꯅꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯖ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨ ꯕꯦꯛꯕꯣꯟꯁꯦ ꯑꯁꯤꯗ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯍꯦꯟꯅ ꯗꯤꯇꯦꯜ ꯄꯥꯝꯕꯤ ꯇꯥꯔꯗꯤ ꯁꯤꯒꯤ ꯁꯦꯔꯥꯖꯦꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯏꯜ ꯄꯝ ꯂꯩꯕꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯈ꯭ꯔꯤꯗꯣ ꯑꯁꯤꯗ ꯆꯠꯂꯒ ꯑꯗꯨꯝ ꯍꯪꯅꯕꯤꯌꯣ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯌꯣꯡꯆꯥꯛꯁꯤ ꯈꯦꯠꯄ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯈꯣꯏ ꯆꯦꯒ ꯏꯃꯥꯒꯅ ꯌꯣꯡꯆꯥꯛ ꯈꯦꯠꯂꯛꯑꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯁꯤ ꯃꯔꯤꯟꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯒꯦ ꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯃꯔꯤꯟꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒꯦ ꯄꯨꯂꯞꯇꯤ ꯈꯦꯠꯄ ꯂꯣꯏꯗ꯭ꯔꯤ ꯑꯗꯣ ꯏꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒꯅ ꯈꯦꯠꯂꯛꯑꯦ ꯑꯗꯣ ꯑꯩꯅ ꯁꯤ ꯃꯔꯤꯟꯁꯤ ꯂꯧꯊꯣꯛꯑꯒꯦ ꯃꯥꯏꯗꯤ ꯃꯥꯏꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯕꯩ ꯕꯤꯠꯅꯦꯕ ꯑꯩꯅ ꯉꯥꯡꯊꯣꯛ ꯈꯦꯠꯄꯗꯨ ꯃꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥꯒ ꯍꯪꯕꯅꯦ ꯅꯨꯡꯉꯥꯏꯔꯝꯗꯣ ꯃꯥꯜꯂꯝꯅꯦꯕ ꯌꯣꯡꯆꯥꯛꯁꯦ ꯃꯔꯨ ꯇꯣꯡꯕꯗꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯁꯨ ꯂꯤꯒꯦ ꯇꯧꯔꯒ ꯂꯣꯛꯗꯥꯎꯟ ꯇꯧꯁꯤꯟꯈꯤꯕꯩ ꯐꯪꯍꯧꯗꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯗ ꯁꯨꯝꯀꯣ ꯐꯪꯈꯤꯗ꯭ꯔꯗꯤꯗ ꯑꯗꯨꯝ ꯂꯤꯔꯦ ꯑꯗꯨꯝ ꯃꯔꯨ ꯇꯣꯡꯕ ꯋꯥꯠꯂꯁꯨ ꯑꯗꯨ ꯃꯔꯨ ꯌꯥꯝ ꯇꯣꯡꯕꯗꯣ ꯑꯗꯨꯅꯕꯨꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯁꯤꯒꯤꯁꯦ ꯃꯀꯛ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯊꯝꯕꯗ ꯅꯨꯡꯉꯥꯏꯉꯥꯏꯅꯦꯕ ꯌꯥꯝ ꯁꯪꯃꯜꯂꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯝ ꯍꯥꯜꯂꯒ ꯊꯝꯀꯥꯟꯗꯁꯨ ꯌꯦꯡꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕ ꯌꯣꯡꯆꯥꯛꯁꯦ ꯃꯁꯤꯡ ꯐꯥꯔꯒ ꯃꯔꯨ ꯇꯣꯡꯕꯗꯣ ꯑꯗꯨꯅ ꯂꯤꯔꯀꯥꯟꯗ ꯍꯥꯎꯕ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯀꯪꯈ꯭ꯔꯀꯥꯟꯗ ꯑꯃ ꯃꯥꯒꯤ ꯃꯐꯣꯟꯗꯣ ꯃꯥꯒꯤ ꯌꯣꯡꯆꯥꯛꯀꯤ ꯃꯇꯣꯡꯒꯤ ꯁꯔꯨꯛꯇꯣ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯑꯗꯨꯅ ꯍꯥꯎꯕ ꯍꯦꯜꯂꯦ ꯁꯨꯃꯩꯁꯤ ꯀꯛꯀꯗꯕ ꯋꯥꯠꯂꯤ ꯑꯗꯣ ꯏꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒꯅ ꯑꯗꯨꯝ ꯁꯦꯝꯃꯁꯅꯣ ꯑꯩꯅ ꯁꯣꯝꯗ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯑꯒꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯐꯨꯠꯃꯤꯟꯅꯕꯗꯨ ꯌꯥꯝꯃꯟꯒꯅꯦꯕ ꯑꯗꯨꯅ ꯑꯅꯤ ꯊꯣꯛꯅ ꯇꯧꯅꯕ ꯑꯗꯨꯗꯤ ꯃꯩꯐꯨ ꯊꯥꯒꯠꯂꯒꯦ ꯏꯁꯤꯡ ꯁꯥꯍꯟꯅꯕ ꯃꯩꯇꯥꯟ ꯍꯥꯞꯆꯤꯜꯂꯒꯦ
Mày phụ cục bình gì á? Buồn nó chừng đấy. À tôi có điểm mày ạ, xin mày. Dạ này. Sida ising thangatle. Amana sida thangatlage. Natradi kuina sangani. Amana sida thangatlage. Yongchak to hapsilage. Leile sisi yongchak sida hapsilage. Thum khara hape isingji khadi sare yam sadri sima khumjilaga thamamage mapangi do mu yengurasi sida leire yongchak tu siamo da hapsilage asom gas di kitang chowa haure lap thalalage mari ima asong ni na khara hang e chaw na pik thalle ire ising budi phanam sare si thum kidang hap ke sisu yamdi haparoye thum kidang hape gosi makhum dilage yengake kongbon yong kare phanam di chaure manin na yadare ai tapna kapako ama pare yenge ma poe mun manga so mo nungai taba kirang kalli brong saudareba isingsi khara brong sauhangige ma khara wali elsi bang kare si di phajana saure si yarani haidi si brong sauramina adum sauraga muthatlaga ko yongchak si lauthok tabida makhumji hangdoga adum thammage haidi sigi isinglai sari mina adum khidanga munjilalige si leire ima poe isingje brong saura matungse asida minute manga thambaneba aigise ado hojik yengase yado male si mako kitang tusmana poradi khok yadareba pakna khokpadudi yadeba pora oi khokpa yade si kitang di khokpa yado si changse adum yarne khara numit taba hore yongchak to khetpa mo lokthokpa mo myam tawbanina ko numit tagre masisu kongbon ka hore imma ado sidi mai tana tawbasidi brong di shawngam daw mande aduisu adum hadi mon bai changdo adubudi adum hadi mai sari mina ko horen khutna pa kanda adum khangbudi khangni si isang sangneba si hojik si masu khara ngangjil la ineba masu si isang ba yauri to amano khobada be phate mari mahido heida bidoimina si mo yengage manungda thangjile hojik mambagi aina du suya dawdi male
ꯃꯆꯨꯁꯤ ꯉꯥꯡꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯗꯨꯗꯤ ꯁꯤ ꯊꯥꯡꯗꯔꯒꯦ ꯑꯗꯨꯒ ꯃꯈꯨꯝꯁꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯡꯗꯣꯛꯑꯒꯀꯣ ꯏꯁꯤꯡꯁꯤ ꯁꯥꯔꯤꯃꯤꯅ ꯈꯤꯇꯪꯗꯤ ꯃꯨꯟꯁꯤꯜꯂꯛꯏꯅꯦꯕ ꯃꯤꯅꯤꯠ 5ꯃꯨꯛꯀ ꯊꯝꯈꯤꯒꯦ ꯍꯥꯏꯗꯤ ꯃꯥꯏꯁꯤꯒꯤ ꯌꯣꯡꯆꯥꯛꯀꯤ ꯃꯅꯨꯡꯒꯤ ꯃꯇꯣꯡꯁꯦ ꯈꯤꯇꯪ ꯊꯣꯠ ꯂꯥꯎꯐꯥꯎ ꯊꯝꯒꯦꯕ ꯄꯨꯔꯥꯗꯤ ꯃꯀꯨ ꯈꯣꯛ ꯌꯥꯗꯕꯩ ꯆꯥꯡ ꯈꯤꯇꯪ ꯈꯣꯛ ꯌꯥꯕꯩ ꯆꯥꯡꯗꯣ ꯑꯗꯨꯐꯥꯎ ꯊꯝꯃꯒꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯝꯃꯦ ꯅꯨꯃꯤꯠ ꯇꯥꯔꯃꯤꯅ ꯐꯧꯕ ꯅꯪꯉꯔꯣꯏ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯐꯧꯗꯣꯛꯑꯒꯦ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯊꯝꯃꯝꯃꯒꯦ ꯁꯤꯗ ꯂꯩꯔꯦ ꯉꯔꯥꯡꯒꯤ ꯌꯣꯡꯆꯥꯛꯇꯣ ꯈꯦꯠꯈꯤꯀꯥꯟꯗꯗꯤ ꯌꯥꯝꯈꯤꯗ꯭ꯔꯦ ꯁꯤꯒꯩ ꯈꯛꯇ ꯉꯥꯏꯔꯦ ꯁꯤ ꯉꯔꯥꯡꯒꯤ ꯌꯣꯡꯆꯥꯛ ꯆꯥꯝꯃꯗꯨꯅꯦ ꯁꯤ ꯀꯪꯉꯀꯥꯟꯗꯗꯤ ꯇꯨꯠ ꯈꯛꯇ ꯉꯥꯏꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯐꯧꯗꯣꯛꯑꯒꯦ ꯃꯊꯛꯇ ꯐꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯅꯦꯝꯊꯔꯛꯑꯦ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯈꯥꯁꯤꯗ ꯉꯥꯛꯇꯪ ꯐꯧꯔꯤꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯀꯪꯕꯗꯨ ꯈꯤꯇꯪ ꯈꯛꯇꯪ ꯉꯥꯏꯁꯤꯟꯈꯔꯦ ꯈꯔꯗꯤ ꯀꯪꯉꯦ ꯑꯗꯨ ꯁꯤ ꯀꯪꯕꯩ ꯆꯥꯡꯁꯤ ꯋꯥꯠꯂꯤꯅꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯤꯔ ꯊꯝꯗꯣꯏꯅꯤꯅ ꯆꯣꯠꯍꯟꯕ ꯌꯥꯔꯣꯏꯕ ꯃꯆꯨꯝꯁꯤ ꯄꯨꯔꯥ ꯀꯪꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯌꯦꯡꯒ ꯐꯧꯈꯤꯒꯦ ꯌꯣꯡꯆꯥꯛꯁꯤ ꯄꯨꯔꯥ ꯀꯪꯉꯦ ꯈ꯭ꯔꯪ ꯂꯥꯎꯔꯦ ꯁꯤ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯅꯤ ꯆꯣꯠꯂꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯀꯨꯏꯅ ꯊꯝꯗꯣꯏꯅꯤꯅ ꯁꯨꯖꯥ ꯀꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯃꯅꯨꯡꯒꯤ ꯃꯔꯨꯁꯤꯁꯨ ꯀꯪꯐꯥꯎꯕ ꯊꯝꯗꯧꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛꯇꯨ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯐꯧꯕꯁꯦ ꯑꯗꯨ ꯁꯤ ꯃꯌꯥꯝꯗꯤ ꯀꯪꯉꯦ ꯅꯍꯥꯟꯒꯤ ꯌꯣꯡꯆꯥꯛ ꯆꯥꯝꯃꯗꯨꯁꯨ ꯃꯩ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯁꯤ ꯑꯗꯨꯝ ꯀꯪꯒꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝꯁꯨ ꯅꯍꯥꯟ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕꯁꯤꯡꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯣꯡꯆꯥꯛ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯌꯥꯅꯕ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯌꯣꯡꯆꯥꯛ ꯀꯪꯍꯜꯂꯒ ꯂꯤꯔꯒ ꯊꯝꯕꯤꯌꯣ ꯑꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ